Hello guys, good morning. Good morning haitare aigidi. Ado ngasi se sige video se yam thuna semjabane aigi morning routine to share tauna healthy aging ki su khara wari sanaraga. Most importantly, ngarang nahan se new subscribers yamna tawre aina kasu expect tawrodamne, but that's pleasant surprise haitare. Comments yam lae mayam aigi maramda pang khangdabdo ado introduction macha ama just general oina khangnaba ai haijarake. I Australia Melbourne da leibane maitai doctor haitare. I say 11 years muk sore season leiba aduga ahamba di ahamba lakibse masters in public health tawba lakibane azaida makha sum medical license exams part ani sui aduga tharaga exam pass taraga general practitioner oina leibneba. Ado ai morning routine se share tarake. First of all, ai yam ngan hogatle. Generally 4 a.m. adaida ai se dum hogatle masara dum hogale dum haina gibage. And then adu judaida kano catch up tarani news, social media, aduga aigi emails lakpa khotpa, and then yumdasu phone tawe di matamdo yumda 5.5 hours ki difference laibineba aduna thengaba nungdang oye yumdadi ado ai yumda hangdong yam lay aina aigi pra heart majet nataneba aduna nongmagi aigi starting se jamoiga wari sanahogdadi aigi day se incomplete oye aduna adu sanarani. Ado ai coffee da seme aduga se aina jare se nuts ne pistachio almond ngasidi yaudre aduga walnut ka aduga omega 3 fatty acid adagi atopa supplement kharaga. Ado aina si kano se healthy fats ne ba sigi jare se ayukta aduga sigi se adagi supplement jare se su fat ka chaminaraga the absorption se hena khwaidagi optimum da layeba adugina aina smai jare se aduga aigi gallbladder do aina 2014 to 2000 I think 18 pause aise aigi health se yam care tawdi yam chille thabakta chaba thabakta and then like pabada chaba tumba yamna kasu thawa sadaba yamna phatte haitare adudaida unfortunately aigi gallbladder do aingoda breakup taraga saharaga ma chatkre hundokpirame aise. So aise aduna good fats to chadaba yade aina isana hotnazaraga supplement taraga charise adugine kaigino da body gi functioning adagi skin health kai kagam important oiba. The next thing say usually aise hojikido charaga jogging gumba ngatang jeluraga halaga proper breakfast se sumaina ong sembaneba mostly protein fiber adagi anti-inflammatory oiba spices garlic ke kathaga carbs di ai handai mostly meals aina focus taise protein ga a bit of healthy fats and fiber aduneba adu ngasidi ai video ke kannamda saida nangaroina pakhatlaga si haujallaga thanamgena tawbaneba adagi ai side ta blueberries khara su jagani blueberries kumba yamna colorful oiba fruits and vegetables se sige se flavonoids ana ama yawe antioxidant yamna yameba adu antioxidants akoigi free radical na akoigi damage tawba aging thokpa se sige se prevent tawba adagi ngakthokpa khotpa khara help taweba adu nutrition gi kano topic se yam thina vast oigre aduna kona phajana hage but general rules se aging habse akoigi ahan oisanba se aging oirena akoi suffer tawraga wana taw leidong nateba aging habse natural process ni but akoine healthy aging hardi phajana akoigi body se kano hakjang se phandana magi kano chaba thakpa adagi lifestyle ke ka habits today focus taraga akoije akoigi body se magi functioning se adum optimum level da chahi du matungina
ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯕ ꯌꯥꯏꯑꯕ ꯀꯩꯅꯣꯁꯦ for example ꯃꯦꯁꯤꯟꯒꯤ ꯇꯥꯏꯞꯇꯨꯅꯦꯕ ꯃꯦꯁꯤꯟꯗ ꯐꯠꯇꯕ ꯊꯥꯎ ꯀꯩꯀꯥ ꯁꯨꯝ ꯍꯥꯞꯆꯜꯂꯗꯤ ꯃꯥꯏ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯀꯩꯀꯥꯗꯣ ꯊꯨꯅ ꯇꯧꯋꯤꯗꯅ ꯑꯗꯨ ꯖꯪ ꯀꯩꯀꯥ ꯀꯥꯏꯗꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯕꯣꯗꯤꯁꯨ ꯐꯠꯇꯕ ꯀꯩꯀꯥꯗꯣ ꯁꯨꯝ ꯍꯥꯞꯆꯜꯂꯗꯤ ꯄꯤꯖꯔꯗꯤ ꯑꯗꯒꯤ ꯀꯩꯅꯣ ꯑꯦꯛꯁꯔꯁꯥꯏꯁ ꯀꯩꯀꯥꯒ ꯇꯧꯗ꯭ꯔꯗꯤ ꯑꯦꯖꯤꯡꯗꯣ ꯊꯨꯏꯌꯦꯕ ꯑꯗꯒꯤ ꯂꯩꯅꯥ ꯀꯩꯅꯥ ꯑꯗꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯌꯥꯝꯕꯅ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯗꯤꯖꯤꯖ ꯉꯥꯛꯇꯅꯤ ꯅꯥꯟꯅꯔꯤꯁꯦ ꯗꯥꯏꯕꯤꯇꯤꯁꯀꯨꯝꯕ ꯍꯥꯔꯠ ꯗꯤꯖꯤꯖꯀꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒꯤ ꯗꯤꯖꯤꯖ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯑꯦꯖꯤꯡꯁꯦ ꯃꯦꯟꯂꯤ 3 ꯀꯩꯅꯣꯅ ꯐꯦꯛꯇꯔꯁꯅ ꯑꯦꯐꯦꯛ ꯇꯧꯋꯦ ꯐꯥꯔꯁꯠ ꯏꯁ ꯖꯤꯅꯦꯇꯤꯛꯁ ꯑꯗꯣ ꯖꯤꯅꯦꯇꯤꯛꯁꯇꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯄꯥꯛꯅ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯅꯦꯛꯁ ꯇꯨ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯑꯗꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯁꯤꯒꯤ ꯔꯣꯜꯁꯦ ꯌꯥꯝ ꯆꯥꯎꯋꯦꯕ ꯃꯁꯤꯒꯤ ꯑꯅꯤꯁꯦ ꯑꯗꯨꯒ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜꯗꯁꯨ ꯂꯩ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯍꯛꯆꯥꯡ ꯐꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯏꯑꯕ ꯑꯗꯣ ꯑꯩꯁꯦ ꯖꯣꯒꯤꯡ ꯊꯣꯛꯂꯛꯄꯅꯦ ꯃꯌꯥꯝꯁꯨ ꯎꯕꯤꯔꯝꯒꯅꯤ ꯃꯤ ꯃꯌꯥꯝꯁꯦ ꯁ꯭ꯋꯥꯏꯗꯗꯤ ꯑꯦꯛꯇꯤꯚ ꯌꯥꯝ ꯑꯣꯏꯅꯩ ꯃꯣꯏ ꯅꯣꯡꯃꯒꯤ ꯑꯦꯠꯂꯤꯁ ꯃꯤꯅꯤꯃꯝ 1 hourꯃꯨꯛꯀ ꯑꯦꯛꯇꯤꯚ ꯑꯣꯏꯍꯧꯗ꯭ꯔꯗꯤ ꯌꯥꯝ ꯑꯟꯅꯦꯆꯔꯦꯜꯅꯦꯕ ꯁ꯭ꯋꯥꯏꯗ ꯃꯤ ꯂꯣꯏꯅꯃꯛ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯌꯦꯕ ꯑꯗꯣ ꯁ꯭ꯇꯥꯔꯇꯤꯡꯁꯦ ꯑꯩ ꯈꯤꯇꯪ ꯋꯥꯛꯀꯤꯡ ꯋꯥꯔꯝ ꯑꯞ ꯇꯧꯅꯕ ꯋꯥꯛꯀꯤꯡ ꯆꯠꯂꯅꯤ ꯍꯧꯔꯅꯤ ꯑꯗꯒꯤ ꯃꯁꯜꯗꯣ ꯁꯣꯛꯇꯅꯕ ꯁ꯭ꯇ꯭ꯔꯦꯆꯤꯡ ꯑꯦꯛꯁꯔꯁꯥꯏꯖꯦꯁ ꯀꯩꯀꯥꯁꯦ ꯈꯔ ꯇꯧꯔꯅꯤꯕ ꯁ꯭ꯋꯥꯏꯗꯩꯗ ꯁꯤꯒꯤꯁꯦ ꯑꯩꯒꯤ ꯁ꯭ꯄꯣꯠꯅꯦꯕ ꯁꯤ ꯑꯗꯨꯗꯩ ꯑꯩ ꯅꯨꯡꯇꯤꯒꯤꯁꯦ ꯑꯗꯨꯝ ꯇꯧꯋꯦꯕ ꯎꯖꯥꯎ ꯃꯌꯥꯝꯒ ꯂꯩꯕꯁꯦ ꯃꯔꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯣ ꯀꯩꯅꯣꯁꯦ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯃꯇꯥꯡꯁꯤꯗꯅꯅꯦ ꯃꯤꯁꯦ ꯍꯪꯅꯩꯀꯣ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯅꯤꯡꯗꯕ ꯁꯤꯗꯦꯟꯇꯔꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯂꯤꯗ ꯇꯧꯕ ꯃꯌꯥꯝ ꯁꯨꯝ ꯁꯤꯗꯦꯟꯇꯔꯤꯗꯤ ꯑꯌꯥꯝꯕꯅ ꯐꯝꯃꯒ ꯊꯕꯛ ꯇꯧꯕ ꯈꯣꯠꯄ ꯂꯩꯕꯗꯣ ꯀꯌꯥꯝ ꯂꯦꯡꯗꯕ ꯑꯗꯨꯗꯩꯗ ꯀꯌꯥꯝ ꯃꯤꯅꯤꯃꯝ ꯀꯌꯥ ꯇꯧꯔꯒ ꯌꯥꯅꯤ ꯀꯥꯏꯅ ꯍꯪꯕꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯣ ꯀꯩꯅꯣꯁꯦ ꯅꯣꯡꯃꯗ ꯃꯌꯥꯝ ꯇꯧꯁꯜꯂꯒ ꯅꯣꯡꯉꯥꯜꯂꯒ ꯄꯗ꯭ꯔꯥꯛ ꯇꯥꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯅꯠꯇꯦꯕ ꯖꯁ ꯃꯤꯅꯤꯃꯝ 30 minutes every day ꯗꯦꯂꯤ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯕ ꯑꯗꯨꯒ 30 minutes ꯃꯤꯗꯤꯌꯝ ꯏꯟꯇꯦꯟꯁꯤꯇꯤ ꯈꯤꯇꯪ ꯋꯥꯛꯀꯤꯡ ꯑꯗꯩ ꯖꯣꯒꯤꯡ ꯈꯤꯇꯪ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯜꯂꯒ ꯑꯗꯨꯝ ꯇꯧ ꯉꯝꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯩꯗ 30 minutes ꯗꯦꯂꯤꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯗꯩꯁꯨ 30 minutesꯗꯩ ꯍꯦꯟꯕꯁꯦ ꯑꯗꯨꯝ ꯉꯝꯃꯛꯀꯅꯤꯕ ꯇꯞꯅ ꯀꯟꯁꯤꯁꯇꯦꯟꯁꯤꯁꯤꯅ ꯀꯤ ꯑꯣꯏꯗꯣꯏꯅꯦꯕ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯑꯃꯨꯛꯇꯪꯗ ꯌꯥꯝ ꯇꯧꯁꯜꯂꯒ ꯂꯦꯞꯄꯗꯣ ꯅꯠꯇꯕ ꯑꯗꯨꯒ ꯃꯤꯁꯤꯡꯁꯦ ꯀꯩꯅꯣꯁꯨ ꯍꯪꯅꯩ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯁꯦ ꯇꯟꯕ ꯆꯦꯟꯕ ꯇꯟꯕ ꯈꯣꯠꯄ ꯂꯩꯀꯣ ꯑꯗꯣ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯑꯦꯛꯇꯤꯚꯤꯇꯤꯁꯦ ꯃꯈꯜ ꯃꯌꯥꯝ ꯂꯩꯗꯅ ꯁ꯭ꯋꯤꯝꯃꯤꯡ ꯁꯥꯏꯀ꯭ꯂꯤꯡ ꯖꯣꯒꯤꯡ ꯑꯗꯒꯤ ꯁ꯭ꯀꯤꯞꯄꯤꯡ ꯑꯗꯒꯤ ꯖꯝꯄꯤꯡ ꯖꯦꯛꯁ ꯐꯥꯎꯕ ꯃꯌꯥꯝꯁꯦ ꯗꯤꯐ꯭ꯔꯦꯟ ꯂꯩ ꯑꯗꯣ ꯍꯩꯅꯕꯗꯨꯗ ꯇꯧꯕ ꯗꯥꯟꯁꯤꯡ ꯐꯥꯎ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯖꯁ ꯀꯩꯅꯣꯁꯦ ꯂꯦꯡꯕ ꯈꯣꯠꯄ ꯇꯧꯔꯒ ꯂꯣꯏꯔꯦꯕ ꯑꯦꯅꯤ ꯑꯦꯛꯇꯤꯚꯤꯇꯤ ꯑꯗꯨꯗꯩ ꯑꯗꯨꯝ ꯍꯧ ꯌꯥꯔꯦꯕ ꯑꯗꯣ ꯆꯦꯟꯕ ꯍꯩꯅꯗꯦꯅ ꯁꯨꯡꯂꯦꯡ ꯂꯦꯡꯗꯕꯗꯣ ꯑꯗꯨꯗꯤ ꯐꯠꯇꯦꯕ ꯍꯩꯅꯕ ꯑꯃ ꯍꯩꯅꯕ ꯑꯃ ꯊꯤꯔꯒ ꯑꯗꯨꯝ ꯆꯥꯅꯕ ꯑꯃ ꯑꯗꯨꯝ ꯐꯪꯕꯅꯦꯕ ꯁꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯌꯥꯝ ꯑꯗꯨꯝ ꯉꯛꯄꯅꯦ ꯑꯩꯗꯤ ꯀꯩꯅꯣ ꯌꯥꯝ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯩꯗꯤ ꯇꯧꯗꯦ ꯑꯗꯨ ꯇꯥꯔꯁꯨ ꯁꯤ ꯇꯧꯔꯒꯗꯤ ꯁ꯭ꯋꯤꯝꯃꯤꯡ ꯇꯧꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯦꯅꯦ ꯀꯥꯏꯅꯒ ꯇꯧꯋꯦꯕ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯉꯁꯥꯏꯒꯤꯗꯣ ꯑꯁꯣꯝꯗ ꯂꯩꯍꯧꯔꯦꯕ ꯑꯩꯅ ꯑꯗꯨꯗꯒꯤ ꯋꯥꯛꯀꯤꯡ ꯇꯧꯔꯒ ꯂꯥꯛꯄꯁꯦ ꯑꯗꯒꯤ ꯁꯤꯒꯤ ꯂꯦꯛ ꯃꯐꯝꯁꯤꯅ ꯑꯥꯗ ꯕꯤꯜꯗꯤꯡ ꯂꯩꯔꯤꯁꯦ ꯑꯁꯤꯁꯤꯗ ꯑꯩꯒꯤ ꯌꯨꯝ ꯂꯩꯔꯦꯕ ꯁꯤꯒꯤ ꯍꯣꯜ ꯂꯦꯛ ꯑꯃ ꯑꯆꯧꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯩꯗ ꯔꯥꯎꯟꯁꯦ 4.7 kilometers-ꯃꯨꯛꯅꯦꯕ ꯑꯜꯕꯔꯠ ꯄꯥꯔꯛ ꯀꯧꯋꯦꯕ ꯑꯩꯁꯨ ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯇꯧꯔꯤꯅꯦꯕ ꯌꯥꯝꯅ ꯍꯦꯛꯇ ꯄꯨꯔꯥ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯅ ꯇꯧꯕꯗꯨ ꯅꯠꯇꯦꯕ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯔꯒ ꯌꯥꯔꯦ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯃꯇꯦꯛ ꯑꯃ ꯂꯦꯞꯄꯤꯁꯦ ꯀꯩꯅꯣꯒꯤꯁꯨꯅꯦ ꯁꯤꯁꯨ ꯎꯠꯅꯤꯡꯕꯒꯤꯅꯦꯕ ꯁꯤꯗ ꯁ꯭ꯋꯥꯟ ꯃꯆꯥ ꯂꯩꯔꯤꯁꯦ ꯁꯤꯒꯤꯁꯦ ꯃꯣꯏ ꯄꯣꯛꯄꯁꯦ ꯀꯨꯏꯗ꯭ꯔꯤꯕ ꯃꯦꯜꯕꯔꯟꯒꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯅꯦꯇꯤꯚ ꯑꯣꯏꯕ ꯕ꯭ꯂꯦꯛ ꯁ꯭ꯋꯥꯟꯁꯅꯦꯕ
ꯆꯥꯎꯔꯀꯥꯟꯗ ꯌꯥꯝ ꯐꯖꯩꯌꯦ ꯃꯨꯔꯒ ꯃꯇꯣꯛꯇꯨꯗꯩꯗ ꯔꯦꯗ ꯈꯤꯇꯪ ꯌꯥꯎꯔꯒ ꯑꯉꯧꯕꯒ ꯌꯥꯎꯔꯒ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯗꯨ ꯑꯩ ꯀꯣꯟꯅꯁꯨ ꯑꯗꯨꯝ ꯃꯣꯏꯁꯦ ꯆꯥꯎꯔꯀꯥꯟꯗ ꯅꯝꯃꯛꯀꯦ ꯑꯗꯣ ꯃꯣꯏꯁꯦ ꯌꯥꯝ ꯄ꯭ꯔꯣꯇꯦꯛꯇꯦꯠꯅꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯁꯤꯒꯤ ꯂꯦꯛꯁꯤꯗ ꯃꯣꯏꯁꯦ ꯀꯩꯅꯣꯅ ꯃꯤꯅꯒ ꯃꯇꯦꯡ ꯄꯥꯡꯉꯒ ꯌꯥꯝ ꯐꯖꯅ ꯕ꯭ꯔꯤꯗꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯋꯦꯕ ꯆꯨꯞ ꯂꯦꯞꯄꯤꯁꯦ ꯃꯈꯥꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤꯒꯁꯦ ꯃꯣꯏ ꯆꯥꯕꯅꯦꯕ ꯑꯗꯨꯒ ꯐꯟ ꯐꯦꯛ ꯁ꯭ꯋꯥꯟꯁ ꯃꯦꯠ ꯐꯣꯔ ꯂꯥꯏꯐ ꯍꯥꯏꯕꯗꯤ ꯁ꯭ꯋꯥꯟꯁꯦ ꯃꯣꯏꯒꯤ ꯄꯥꯔꯠꯅꯔꯗꯣ ꯑꯗꯨꯒꯤꯗꯣ ꯃꯄꯨꯟꯁꯤꯒꯤ ꯃꯦꯠ ꯇꯧꯅꯕꯅꯦꯕ ꯑꯃ ꯃꯣꯏꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯃꯣꯏ ꯀꯣꯏꯅꯕꯁꯦ ꯑꯃ ꯄꯦꯌꯔꯗꯨꯗꯒꯤ ꯑꯃꯒ ꯁꯤꯈꯤꯕꯁꯦ ꯃꯣꯏꯁꯦ ꯗꯤꯄ꯭ꯔꯦꯁꯟꯒ ꯆꯪꯕꯅꯦꯕ ꯑꯗꯨꯒ ꯁꯤꯁꯤꯗꯩꯁꯤꯗ ꯑꯇꯩꯁꯨ ꯂꯩꯔꯦ ꯁꯤꯗꯩꯗꯤ ꯊꯦꯡꯖꯜꯂꯛꯑꯅꯤ ꯑꯩ ꯌꯨꯝ ꯑꯃꯨꯛ ꯍꯜꯂꯒꯦ ꯑꯗꯣ ꯑꯩ ꯍꯜꯂꯛꯑꯦ ꯐ꯭ꯔꯦꯁꯟ ꯑꯞ ꯁꯥꯋꯔ ꯇꯧꯔꯦ ꯑꯗꯨꯒ ꯂꯣꯏꯁꯜꯂꯤꯅꯦꯕ ꯂꯣꯏꯁꯟꯕꯁꯦ ꯑꯩ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯚꯤꯇꯥꯃꯤꯟ ꯁꯤ ꯅꯥꯏꯁꯤꯅꯥꯃꯥꯏꯗ ꯁꯤꯔꯝ ꯇꯩꯔꯅꯤ ꯑꯦꯟ ꯗꯦꯟ ꯁꯟꯁꯀ꯭ꯔꯤꯟ ꯇꯩꯔꯅꯤ ꯁꯟꯁꯀ꯭ꯔꯤꯟ ꯇꯩꯕꯁꯦ ꯈꯤꯇꯪ ꯋꯥꯎꯕꯅꯤ ꯀꯣꯟꯅ ꯑꯗꯨꯝ ꯐꯔꯛꯀꯅꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯩ ꯐꯥꯎꯟꯗꯦꯁꯟ ꯇꯩꯕꯁꯦ ꯄꯥꯛꯅ ꯍꯩꯅꯗꯦ ꯁ꯭ꯄꯦꯁꯦꯜ ꯑꯣꯀꯦꯖꯟꯗ ꯈꯛꯇꯪ ꯇꯩꯕ ꯋꯥꯅꯤ ꯌꯨꯖ꯭ꯋꯦꯂꯤ ꯑꯩ ꯁ꯭ꯀꯤꯟꯁꯦ ꯕ꯭ꯔꯤꯠ ꯇꯧꯍꯟꯕ ꯄꯥꯝꯃꯦꯅ ꯑꯗꯨ ꯇꯩꯔꯒ ꯀꯩꯅꯣꯗ ꯖꯁ ꯀꯟꯁꯤꯂꯔ ꯈꯔ ꯃꯤꯠ ꯃꯈꯥꯗ ꯌꯨꯁ ꯇꯧꯔꯅꯤ ꯑꯦꯟ ꯗꯦꯟ ꯕ꯭ꯔꯣꯟꯖꯔ ꯈꯔ ꯌꯨꯁ ꯇꯧꯔꯅꯤ ꯑꯗꯒꯤ ꯃꯆꯨ ꯈꯔ ꯊꯥꯛꯑꯅꯤ ꯚꯦꯝꯄꯥꯌꯔ ꯃꯥꯟꯗꯅꯕ ꯕꯨꯠ ꯃꯥꯟꯗꯅꯕ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯂꯣꯏꯌꯦ ꯀꯩꯁꯨ ꯀꯨꯏꯅ ꯆꯪꯗꯦ ꯀ꯭ꯂꯤꯅꯤꯛꯇ ꯆꯠꯄꯅꯤꯅ ꯌꯥꯝ ꯀꯦꯅꯗꯦ ꯖꯁ ꯐ꯭ꯔꯦꯁ ꯂꯨꯛ ꯑꯣꯏꯔꯒ ꯌꯥꯔꯦ ꯑꯗꯨꯒ ꯍꯦꯜꯗꯤ ꯀꯩꯀꯥꯗꯣ ꯈꯔ ꯀ꯭ꯂꯤꯟ ꯂꯨꯛ ꯑꯃ ꯑꯗꯨꯒ ꯑꯩ ꯗꯔꯃꯦꯇꯣꯂꯣꯖꯤꯗ ꯁ꯭ꯄꯦꯁꯦꯂꯥꯏꯖ ꯑꯃꯨꯛ ꯇꯧꯕꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯁ꯭ꯀꯤꯟꯒꯁꯦ ꯑꯗꯨꯝ ꯍꯦꯜꯗꯤ ꯎꯗꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯗꯣꯛꯇꯔꯗꯨꯅ ꯀꯩꯅꯣ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯗ꯭ꯔꯗꯤ ꯄꯦꯁꯦꯟꯇꯨꯅ ꯀꯩꯗꯧꯕꯩ ꯆꯠꯄꯤꯗꯣꯏꯅꯣꯅ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯣ ꯈꯔ ꯄ꯭ꯔꯦꯖꯦꯟꯇꯦꯕꯜ ꯑꯣꯏꯗꯕ ꯌꯥꯗꯦ ꯀꯩꯅꯣꯒꯤ ꯑꯩꯒꯤ ꯁ꯭ꯀꯤꯜꯗꯨꯒꯤ ꯑꯦꯗꯚꯔꯇꯥꯏꯁꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯣꯏꯔꯅꯤ ꯂꯣꯏꯁꯟ ꯂꯣꯏꯔꯦ ꯃꯇꯝ ꯈꯔ ꯂꯦꯝꯃꯦ ꯉꯥꯛꯇꯪ ꯇꯥꯔꯒ ꯂꯩꯒꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯋꯥꯁꯦ ꯈꯤꯇꯪ ꯍꯥꯏꯍꯧꯒꯦ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯀꯩꯅꯣ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒ ꯚ꯭ꯌꯨꯋꯔꯁꯀ ꯌꯥꯝ ꯍꯦꯟꯒꯠꯂꯝꯃꯦ ꯑꯩꯁꯨ ꯀꯃꯥꯏꯅꯅꯣ ꯈꯪꯗꯦ ꯌꯥꯝ ꯁꯤरिꯌꯁꯂꯤ ꯁꯦꯝꯈꯤꯕꯁꯨ ꯅꯠꯇꯦ ꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯕꯦꯁꯤꯀꯦꯂꯤ ꯑꯩ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯤꯒ ꯐꯣꯇꯣꯒ꯭ꯔꯥꯐꯤꯒ ꯍꯟꯗꯛꯁꯦ ꯈꯔ ꯄꯥꯝꯕ ꯑꯗꯩꯗ ꯐꯣꯟ ꯃꯦꯃꯣꯔꯤꯁꯦ ꯁꯨꯝ ꯊꯟꯖꯜꯂꯛꯄ ꯑꯗꯩ ꯗꯤꯖꯤꯇꯦꯜ ꯗꯥꯏꯔꯤ ꯑꯃ ꯁꯦꯝꯒꯦꯅ ꯇꯧꯕꯅꯦ ꯄ꯭ꯂꯁ ꯑꯩ ꯌꯨꯝꯗ ꯐꯣꯟ ꯌꯥꯝ ꯇꯧꯒꯟꯗꯦ ꯑꯗꯒꯤ ꯑꯩꯒꯤ ꯄꯦꯔꯦꯟꯁꯅ ꯃꯆꯥꯅꯨꯄꯤꯁꯦ ꯀꯩꯗꯧꯔꯤꯅ ꯌꯥꯝ ꯈꯪꯅꯤꯡꯕꯗꯣ ꯑꯗꯣ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯖꯤꯜꯂꯒꯦꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯌꯦꯡꯗꯣꯏꯅꯦ ꯍꯥꯏ ꯃꯃꯥ ꯄꯄꯥ ꯑꯗꯣ ꯑꯗꯨꯅꯦ ꯑꯗꯒꯤ ꯁꯦꯝꯃꯕꯅꯤꯅ ꯃꯌꯥꯝꯒꯤꯁꯨ ꯀꯥꯟꯅꯕ ꯑꯣꯏꯅꯕ ꯀꯩꯀꯥꯁꯦ ꯈꯔ ꯁꯨꯝ ꯁꯦꯌꯔ ꯇꯧꯒꯦꯅꯁꯨ ꯈꯟꯖꯩꯌꯦ ꯑꯗꯣ ꯑꯦꯅꯤꯋꯦ ꯋꯥꯟꯁ ꯑꯒꯦꯟ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯑꯗꯨꯒ ꯃꯈꯥꯁꯨ ꯑꯗꯨꯝ ꯀꯩꯀꯩꯅꯣ ꯁꯨꯝ ꯍꯥꯞꯅꯕ ꯇꯧꯔꯛꯀꯦ ꯑꯩ ꯔꯨꯇꯤꯟꯒꯗꯤ ꯁꯦꯝꯗ꯭ꯔꯤ ꯑꯁꯪ ꯃꯇꯝꯗ ꯑꯗꯨꯝ ꯈꯔ ꯇꯧꯕꯅꯦꯕ anyway that's all ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯀꯥꯏꯅꯔꯁꯦ see you next time